Center की Ministry of Culture की मिंजंग मखादा India के state सिंगदा पांगथोलिबा हर घर तिरंगा campaign की मनुंग सनंगसी पार्टसोई assembly constituency की MLA सापम कुंजकेशोर केवननु सिंगदुना MLA सी के तेरा सापम लेरक्ता लेबा महाकी युमदगे होगदुना SCC की मियोय क्यारा सरुक याबगा लोइनना मसु अहुंगी फिराल पाइदुना हर घर तिरंगा यात्रा चटख्रे खोंगसत असि तेरा खुराइजम लेरक फावबा चलबा मतुंग महाकी मेमदा अमुक लमथुंगफम ओइखी खोंगसत असि मरी लेनना MLA सापम कुंजकेशोर हाई अखोई मसेल की मरक्ता ngahak saunaba khanaba haibasi akhoi gi imung manungdasu adumak thoi thokiba thodok punamak akhoi amaga amaga kauthona bahonasi mara leiba singdi lebak asi lo sanaba leba ama oina logi matungina adumak serak fangjasano logi minjeng da khenaba amata leite amarom dai set asida minister yumnam khamsana faikaliba thabak thoram punamasi afaba khongthangni miyamna mateng pangminasi haina phongdokhi Manipur da akwai punamak nusinana chanana amasung hanagumna amata leminamra iswara koramjari antokse bharat se akwai punamakin haibane no division akwai punam amatane ngak saunaba chainaba khanaba imung besu dum thoilana adubu ngasi rekhoi ngasi numse ki hawra koi punam hanagumna kun leminargani haibasai thaju leba me amna pi poggen ji yaragade akwai resen tongna ji yaragade akwai amaga confuna na bukuna ba mara leba akwai purposino mi purposino mara leba according to rule of laws so matuda akwai punama sajo pese ano pachimi sano fana jariba punama se mangoloi bu oresno